Manipur lengang na midyang sangba wat pa na maramoyga Manipur gi lifeline oriba National Highway number 37 da Potchei Puba truck sing gi driver sing na maning tamna satpa Ngamdri hojik tangai fadana changba polam sing yawba truck sahumrom National Highway sigi lambi paring da pandun leri truck sahumrom amasu Ziribam district da palli masing yamrapa truck kaya amana Assam rom thangba lambi gi chidai da pandun leri hairi hiram sigi matang da SKTV gi Ziribam correspondent Rosimela Sagapum gi paudamama Nongmi tangai fadana koina chadaba yadaba sigumna chanaba sing pusilagli truck sing asina lagli National Highway 37 gi lambi asida Manipur lenga ki miyang sangba watpadi ngasidi driver sing na awaba gi mathakta haiba truck sing asi Ziribam district amadi yumthangnariba Assam state ta panduna leire yamasigi matangda SKTV gi akhanaba paudamama miyamna miyang taminasi Hana National Highway ani seida salambadagi National Highway to si matamgi mayong nariba kudong sa daw mayam hi yangda hoji Manipur ga amak tanga ba janglen sarusi ekhogi puksak taliba puksak pusaliba lambi si National Highway 37 sina hoji ki oini di oijarabani adubu yamna laibak thibadi hoji paliba center amadi state government na National Highway 37 sidaida pibiriba protection aduga masigi damakta management tawiriba chingase asukamatik soli masidaida ekoi driver ne na moina ekoi na su yamna pendaba aduga sigi weakness sidaida asukamatik nuaitaba puning da faujai maramdi ekoi Ziribam da haugiba tang taraga mathoida thokiba misi minagi thodok sidaida ekoi gi kanboi oina chalamba CRPF singje irang thoiba sport somda sanction gibana maram moidana ekoi numit kharani squad chatpa ngamdadana pura Imphal Tamna pushangadaba mapalamdagi lakpa polam sing chana thangnabagi kari karang mayam loinaba gari punamak se Ziribam da gari chathukki mathakta pallaga lagibani adubu ekhoi na yam kana driver ne na karina yam kana haijan onjadana arrangement am tawbina wa koina hangachabadagi sarkar asina amu thorang am tawbidana numiti da gari chama puthokibani squad ani chalaga adugi matungda amuk tarik kunda squad ama gari yankhai chakre aduga kunma thoisi Imphal omdagi squad laktabana maram moidana Ziribam de squad laitadana gari di mayam leijargachu thokpa ngamdadana leire aduga kungani thoida amuk gari chamaga kunthraga taru sakhibani hariba gari jingase masi jomu laibak thibadi koglen yaudringai tupuldagi sayangdai khara kakhatpada landslide laktana nung garna andarpadagi hariba tang taraga mapanda sakhiba squad ase ngasi bawo panduna leidi noneda aduga loinana atai changiba singasisu santi khunauda karida musida pariyang sidaida lambi sidaida loina panduna leidi jiri manung sidaida amu chaningai thangningai phangdaba ising maising waba aduga lambi mongsong narak marakta amu pariyang lengaga gari jingse haujiksu leidi ipa ipugi pramanda haraga maithakta thangatba khangda nga haijalaga sare na phring chongaga tarakpada mainungda tai habduga chammanare driver ki punsida hoji lambi se thengnari bisi sumaina tawbesina maram moidana Ziribam manung lansan laktriba lambi ki khudong chadaba amadi hojik leiriba gari thadaba kanboi leitabsina maram morga magi khudong chaba jaga lauraga Assam gi lambi paringda gari kayamasu lei khamdana leiri hojikse Laksaningi wafam di hairiba gari sing asi maram amadagi natraga maram ama oiduna Ziribam da amadi Assam da pannuna leiba maruin Imphal le yobangam dabagi awabasi driver sing na ngasi dagi sahi kyagi mamangdagi thengaduna lagi loina hojik tangai fadana Manipur gi oina lifeline oiribasi National Highway 37 oibana maram oiraga hairiba gari sing asi chalanbada Manipur lengang na ahenba miyang changbiraga driver sing asina Manipur gi nongmagi changdaba yadraba community khenaba leitana community punamaki oina pusilagliba asumba polam sing asi driver sing na sangma matamda apanda pibi danaba kayarak hai khiba lairabasu ngasi phawbada Manipur lengangna National Highway 37 asida ahen miyang changaktaba asi laibak thibani loinana hojik driver sing na madi driver union sing na pami wafam di hairiba National Highway 37 lambi paring asida kariguma problem thoklabasu by any means diversion amadagi natraga ama piduna hairiba gari sing asi leptana amadi nongmagi chanaba thaknabadagi hawraga nongmagi changdaba yadraba polam sing asi Manipur miyamgi damakta pusinba matamda Manipur lengangna miyang changbiraga hairiba lambi asi apanda pibi handaba sini Audam Zariba Rosimela Sagapam SKTV News Ziribam District